Lengsin breaks maya mangang pakhanga taram okchari ngasi amuk mayam gidamakta anauba film ama puduna lakchari ngasigi film asigi mamingdi Newton hairiba sarkar gi thabak tawba aranba tawba haitaba chomring chatpa nupa asina irang yamna toina thokpa lalhaubana khulingduna leiba army fawbana changba kinaba mafam asida kamdauna mafam maduda leiriba voter singpu bot thada hanbage haibadu wari asida taminasi aduga mafam maduda leiriba irang adu tasengna irang thoklibara natragana central army khaktana leihanba irang la haibadu film asida puna yengminasi film asigi ahanba singda khungangi amotpa chaukhatpagi mami udriba mafam amada bot lepa nupa ama laklaga mafam adugi miyamda bot khomli basan piri nupa aduna hairi mafam aduda leiriba angang singi phananabagidamakta angang khudingmakki makhutta laptop mobile lemna yenthokduna pahengani angang mi oinanaba semgani haduna bot khomli khungangi lambi thong chaukhatriba mafam sing adugi chaukhat thaurangi wadi ipan pande mathangi sinda bot khomba loiraba matungda nupa aduna halakpa matamda mahakna halakliba lambi duda hanadagi hauna mahakpu halakpa ngaiduna lambi thattuna leiramlaba lalhauba singaduna bot lepa nupa adubu mahaki gari manungdagi chingthoi aduga nomoina kaptuna hatki mathangi sinda election gi duty chatkadoriba nauna thabak changlakpa miyoi singda election gi instructor aduna bot ki maramda wa kaya hairi India da pangthokliba bot asi pitribigi oina khwaidagi chawba bot ni sarkarna leibak asida bot pangthokna bu khonaba matamda lupa crore lishing nimphuma hena cross toribani bot thadafam polling station lak maudra henbasu bot thadanabagi damakta India sarkarna hangdoktuna India da bot pangthoklibani instructor aduna amuk makha tarai bot matamda aikhoigi thaudi bot lepiba miyoi singi manungda gunda criminal case leba kaya yauri rapist kaya ama yauri maram aduna makhoina bot kana naba haiduna bot thadaba matamda polling booth capture tauba paisa amadi gunda sijinaduna pamdaba thodok thohannabu khonarakpa matamda thingba aduni bot lepiba criminal case lebasing rapist sing amadi gunda sing adabu mayamna bot piduna bot karaklaba matungda parliament da phamba tarabasu bot numitadi makhoina toningbada tawhanba makhoina apambada tawba adu aikhoina thingadabani masibu thingba ngamlabadi India da free and fair oiba election pangthokpa soidana making ngamgani mipum khudimak chap manaba mawongda bot santi leina thada hanba asini aikhoigi khwaidagi maru oiba ithaudi mayamaраktagi amana harai bot tawba chatpra haibabu siraga halakpa yaba mafamsu yauribani instructor na harai chumi bot lepa ama lalhauban hatkebagi pawduna aikhoisu kefam thoi adubu lalhauba singasi maru phangna muthatke haiba tarabadi bot tawduna matik chaba mirep khanba asina maru oi matik chaba mirep leirabadi leiba asida santi purakani masi khangbadagini lalhauba singna bot tawba yaroi haduna bot pu boycott tawribado mayamaраktagi nupa amana mu hanglai bot numita lalhauba khulai paiba sing laklabadi kamdauba instructor aduna harai lakliba lalhauba sing aduna piyu hairiba khudimak pikho makhoina apam khudimak nakhoina tawgadabani masi matungda polling station adugi bot cancel toraba matungda amuk hanna bot thada hananaba singadoribani maram aduna lalhauba sing aduga muknarunu mayamarakta famliba Newton nahanglai karigumba anirak suba re-election tawba matamdasu lalhauba sing laklabadi kamdauba instructor aduna harai ani subagi mathangda ahum suba leiri ahum subagi mathangdasu mari suba leiri mathang re-election tawgani haiduna phagi oina tawthorai mathangi sinda instructor amadi Newton hotel amada cha thaktuna wari sanarami instructor aduna Newton da hanglai nangde karamba department dagi lakpano Newton harai hojiki oinadi ai department amata da assign tawdri aidi reserve oina leibani mathangi sinda Newton mama mapaga loinana mahakna luhongnabagi damakta nupi ama haina singnanabagi damakta nupi meyimda laklami magi nupi oigadoribi nupi aduna makhuna lonba embroidery gi fi adu mayek yamna fajai haiduna makhoi myam yengnaduna lerami nupi adugi mamanasu macha nupi gi damakta chawthokna wa kaya ama hairi Newton nasu nupi aduna lolakliba embroidery gi mayek sing adu yamna pamjana yenglami Newton ga haina singnaribi nupi adugi maming Ankita kawi nupi mapana Newton da hairi ibungo nanga egi icha nupi ga wari sananingba hangningba khangningba leirabadi hanghoro hauji hangba ikairagana luhonglaba matungda nasak khangnage hairabasu karisu kaiba likte Newton gi mapan hairi nupi masa asi embroidery tawbasu haire migi seba tawbasu acha thaksemasu fajana haire masidagi henba kari khangningai leiribage makhoi ani wari sanadrabasu yare hairi adubu Newton gi magun khanglaba Newton gi mamana di hairi nasana hainingba wa khara soidana maki leramgani makhoi ani wari sanahalu masigi matungda Newton amadi Ankita nakanda famina duna wari sanarami apam pamda wa hainarami
Newton hanglai nangdi college kadai da tamlakpage Ankita na hairei ID class 9 phawbadang lairik tamhawi Ankita gi mapana chawthongna hairei aikhoi gi imung manunggi nupi amata lairik tamhande nupi na lairik tamlaga matam mangnanabani ngausinanabani nupi na lairik tamba chatkhraga mathong hokdaba thabak tawraknabani maram maduna aikhoi imunggi nupi sing imungdagi hendo hande imunggi thaba ingkhang tawhanduna ningthina chekshinna thamlibi ichanupini Newton na wahai asida yamna chingnana Ankita da hanglai Ankita nangi chahi kya surabage Ankita na hairei ai chahi 13 makhai suraklai wahai asi taba matamda Newton na Ankita haribai nupi macha si yamna angang oiri luhongbagi chahi sudri maram aduna Ankita ga maga luhongba pamde hairei Ankita gi mapana sarkar gi thabak tawba Newton bu mamak nupa oiba pambani na hairei nupi haibasidi nupa mayumda mane maku gi miyeng makhada leiragana afava oigadawribani adubu Newton adi sikhang khangduna luhongba du yaramde Newton mama mapa ga loinana lambida halakpa matamda Newton gi mapadi yamna shauri Newton gi mapana hairi sahi amang makhai khaktang watpagibu nangna wa yamna chawthoi nupi adugi mapadusu thekadarni aduga nangna sarkar gi officer ni yamna nungaina leigadaba mari asibu nangna karisu khanthadana thadatle Newton gi mamana amukshu hairei yaro ibungo nambu kaidorabage luhongba numitta nupi mayumna dawri oina lupa lakh 10 aduga nangna thaunanaba motorbike amasu aunport oina hapkani haibani Newton na shauna hairei madu punamak ai amata pamde Newton gi mapasu asawu faramdri yamna shauna hairei nangna pamdragana ai loina loge nupi mayumda mayam mamangda mapagi mathakta machin khumi haiduna thakshi khasi yaudaba mawong uli haiduna Newton gi mapana machanopada yamna thina chairi Newton na amuksu yamna shauna hairei aiga punchi chupa leminagadoribi nupi edu yamdrabada college graduate oibadi pami Newton gi mapana amukshu hairei nakhoi ani gi manungda nang physics da college graduate loire noi ani gi manungda amana lairik hairabadi yare kari maram gi damaktano college gi degree paibi nupi pamlibado college tagi graduate loirebi nupi eduna nama ibani gi seba taw haba yagadra lairik laisu gi mangal fanglaba nipini na ahal lamana haiba wa khudimakta chumi lali haiduna mare yelakani aikoina haiba aikoina tawhaningba thabak amata tawrakloi maram aduna imungda nungti gi irang thokani adubu lairik kharada tamhaubi ngang nupi macha aduna mau oiduna laklabadi aikoina semningba mongda makhoibu aikoi gi imunga chananaba semba yagani imung manung amadi aikoi gi seba su wa mana manin naidana ningthi jana tawbigani Newton na maage phamamdagi haugatuna ai nupiga amta thireroi hairamaga atopa mafamda famki Newton gi mapana yamna shauna hairei nangi asigumba wahai asidi nakha thaba staff sing hayu nangi asigumba wa asida aina kibigadaba natte Newton gi mamadi mapa macha khanariba sida kangaunare makhoi anibu saunanu haiduna themjena bu honarami adubu Newton gi mapana di mamada oina onchinduna chaisili mathangi sinda Newton board ki instructor aduga wari sanaduna lerami Newton hairi maga office ta thabak tawminariba staff sing adudi nungtigi jwar sanaba khujin khoya kakpa tummaga leitokpa ngaktani aduga paisa yaudrabadi office manungda thabak amata tawde instructor aduna hairei masidi sarkar gi office khudimaki chanabini nangsu matam kharagi matungdadi hainaraklagani Newton hairei asumna paisa tangadaba oirabadi ai call center amada thabak tawduna paisa talambasu yai leva asida leiriba sotha horaba miyoi sing adugi damakta karigumba kharatang oirabasu tawromge haibagi damakta thabak asida aina join tawrakhibani Newton gi wahai asi tarba matungda instructor aduna hanglai Newton nangi problem se karino haiba khanglabra Newton na chawthona hairei ID mayamga manade ID thabak khudimak thamoi sengna tawi masini aigi problem haibabu instructor na hairei madu natte nangi asengba problem di nang nasana nasabu thamoi sengba mini haiduna na thamoida nasana tomda chawthokchariba adu nangi problem ni sarkar gi office amada thabak toriba officer amana mahaki mathawadu thamoi sengna tawba haibasi kari su singthaningai oiba wa natte masidi mahaki tawham thokpa mathawni nangnasu nasabu Pukchel Sengba miyamdagi khwaidagi hena faba mini khanjaribado nangna kari su ahenba thoido hendokpa thabak tawruba natte sumnagi nangdi nasagi na thau tawjabani mathangi sinda election duty chatkadaba miyoi sing adu magi chatkadaba mafam aduda pugadaba potchai amadi maru eba document sing adu yanthokli Newton su reserve personnel singi laifam aduda famduna leiri officer mayam maraktagi kishor koba mayamga wari punba wari nungaiba nupa adusu magi voting station da chananabagi damakta potchai loba laklami adubu kishorgi voting mafam asi kondar hairiba mafam aduda oina pidami officer aduna hairei kondar hairiba mafam asidi handakta ihan hanbu oina vote tawgadoriba mafamni mafam asida voter sumnatagi 63 khakta lei kishorna hairei aigi voting mafamdi anakpada leiba city hall da pini haikibadaine wahai si taba matamda atopa nupi officer amana hairei nangondadi kanana hairakliba adugi wado
Nakoi officer mayamgi voting station asi aine assign tawbani nangna chatkadoriba mafam asi kondar hairiba mafam asini kondar hairiba mafam asi hanadi lalhauba singna khulingduna leiba vote tawhalamdaba mafamni handakta army na control tawbadagi mafam asida vote tawribani maramaduna kondarda nangna chatpa matamda polling station adu yaunanabagidamakta nangbu helicopter da thingani nanga loinana staff ani masu chatkani mafam adu da leiriba army singna nangi security matik chana pigani Kishordi kondar hairiba mafam adugi wari taba matamda mahakti pakhatpana loikre irang kanba mafamda chaningdebadagi kadar tawraduna hairi madam aidi yum panma kuidri aigi nupisu tha sujalakadawre masigi sumathakta aidi hanadagi hauna heart ki anaba amasu lei maramaduna lam lapa mafamda chathokpada engonda khudong chararoi officer aman hairi madu eba tarabadi nangi medical certificate pirau Kishorna hairi pung amagi manungda medical certificate pige haramaga medical certificate launanabagidamagta amuk chenki Kishorgi mahut sinanabagidamagta officer nupi aduna reserve ta leiriba officer sing aduda hairi Kishorgi mahutta kana chatpa pami Newton harauna chaningbagi apamba adu ulakli mathangi sinda Newton magi helper aniga loinana helicopter da kondar tamna lai mafam aduda makhoibu army mayamna ngaiduna lerami akanba security ga loinana makhoibu kem yauganaba army sing aduna purakhi lambida wari sanaba matamda army amana hairi mafam asida leiriba miyoi singse wakhal yaudaba phajana wari sanaba yadaba ngaktani maramaduna mafam asida leiringe matamdadi thawai hinge khalabadi mit nahom singna leiba mathau tai Newton ga lakminariba loknat hairiba nupa aduna hairi mafam asida mamangda bot singe haiduna tawkhibani adubu matam aduda lalhauba singna election gi duty lakhiba miyoi 18 hatkhi makhoi mamangda famliba army aduna amuk makha tarai madudi official level report ni asengbadadi asiba masingdo yamna yambani officer aduna amuksu hairi aikhoina hojik lakliba mafam se Pakistan yausilakadawre Newton na yamna ngakna hairi mafam asidi Pakistan ga border thangnaba mafam sunate kamdawna Pakistan yaugadoribano army officer aduna hairi mafam asida leiriba lalhauba sing asi aikhogi yeknaba ngaktani maram aduna lalhauba singna lotuna leiriba jaga sing adubu aikhoina Pakistan haiduna maming tholibani mafam asidadi makhoigi oiba phiral tonganba ama thetli kuidri phiral sing ado lokthokiba aikhoi army na mafam asida lalhauba sing takthokuna mafam asida shanti purakhibadagi lalhauba singna thelamba phiral sing ado lokthokibani haiduna makhau pongna chawthokpaga loinana army singna tawkiba thabak sing ado mayamda wari liri Newton amadi mahaka lakminariba team aduna army camp yorokpa matamdadi numidang oire pumam mamle camp yorokpa matamda lamsang lakpadagi waraba ahal oiraba loknatna army sing aduda hangi hayengi election duty di pung kayada chatpa hawgani makhoiga lakminariba army personnel aduna hairi madugi wafam dudi hayeng ayuk breakfast saba matamda aikhoigi commander na nakhoida soidana maki hairaklani makhoina gari dagi kumtharakpa matamda army aman hairi mafam asi asukpa jungle ni maram aduna lin kang yamna kanbani nungdangda mapanipan thokpa matamda jekshillu Game nakanda lalhauba singna phumduna thamnamba mine bomb leramba suyai maramaduna game gi akoibada nungdangda kocha chatkanu wahai si taba matamda loknati pakhatpana loikre mathanga yukta Newton na maga lakminariba sambu amadi loknatpu pung mari tare election duty chatnanaba tawrasi haduna hawdoklami makhoina losinba loiraba matungda mess hall da commander adu lakpa ngaiduna lerami ngahak leraga commander adudi moza farid ama letlaga changlai Newton na hanglai duty di karam kanda chatkadoribano commander hairi breakfast chaba loiraga wari fajana sanaraga kari tawsige habadu khanasi breakfast hana chakho hairi mayamna breakfast charingi matamda Newton na amukasu chaba loiraba matungda chalasi haduna commander adu hairi commander na Newton da munna yengladuna hairi nangna mafam masi phawba laklibase nangna tikna thauna yamna lei aikhoigi army camp ase yawraklabanina nangina thau loire karimta chathokpagi mathau tade aigi army sing tharaga mayamda bot thada haluge nangna chatrabasu yani maramdi mafam asi yamna khudong thiningai oiba mafamni Newton hairi mafam asi army gi control makha da leire irang laitre haibadaini commander aduna mukhumlai irang laitraga bu ekhoina kai maramgi damakta jungle da kem saduna legani mafam asida thoklib irang asi nakhoina khangloi commander aduna mu yamna ingna tamna Newton da hairi tension leiba irang leiba mafamda bot pangthokpa haibasidi sumaina tawnaba ngaktani army ekhoina fanana basilagani makha taba thabakki damakta karisu waruranu Newton na hairi mafam asigi presiding officer aini ai yaudana bot tawba yaroi haiduna
ꯃꯦꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯀꯣꯟꯗꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯂꯥꯞꯄꯤ ꯆꯨꯝꯕ꯭ꯔꯥ? ꯀꯃꯥꯟꯗꯔ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯂꯥꯜꯍꯧꯕꯅ ꯕꯣꯠ ꯊꯤꯡꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯣꯠ ꯅꯩꯕ ꯇꯧꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯂꯩꯕ ꯉꯝꯗꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯦꯝꯞ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯛꯏ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯣꯇꯔ 63ꯀꯤ ꯚꯣꯠ ꯊꯥꯗꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯚꯣꯇꯔꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯉꯥꯛꯇꯅꯤ, ꯀꯅꯥꯝꯇꯅ ꯚꯣꯠꯀꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗꯕꯅꯤ, ꯚꯣꯠ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯟꯗꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯍꯥꯡꯗꯣꯛꯂꯕꯁꯨ ꯃꯤ ꯀꯅꯥꯝꯇꯅ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯂꯣꯏ꯫ ꯅ꯭ꯌꯨꯇꯟ ꯁꯥꯍꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯊꯥꯖꯧ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯅ ꯏꯔꯒ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯅ꯭ꯌꯨꯇꯟꯗꯤ ꯀꯤꯍꯜꯂꯒ ꯆꯠꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯍꯥꯡꯗꯣꯛꯂꯔꯣꯏꯁꯤ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯨꯝꯁꯤ, ꯅꯪꯅ ꯏꯔꯒ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯄꯤꯁꯤꯜꯂꯤ꯫ ꯅ꯭ꯌꯨꯇꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅꯁꯨ ꯈꯣꯏꯗꯧ ꯊꯤꯠꯄꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯒ ꯃꯨꯛꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯚꯣꯠꯀꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯃꯊꯪꯗ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯂꯤꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯅꯨꯄꯤ ꯃꯥꯜꯀꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯒꯤ ꯇꯤꯝ ꯑꯗꯨꯗ ꯍꯦꯜꯄꯔ ꯑꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯤ ꯃꯥꯜꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯒꯨꯝꯁꯤ, ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯕꯤ ꯅꯨꯄꯤꯅꯤ, ꯃꯥꯕꯨ ꯄꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅꯁꯨ ꯃꯥꯜꯀꯣꯒꯤꯗꯃꯛꯇ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯜꯀꯣꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯖꯦꯀꯦꯠ ꯂꯤꯠꯆꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯥꯔꯃꯤꯒꯤ ꯖꯦꯀꯦꯠ ꯂꯤꯠꯇꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅ꯭ꯌꯨꯇꯟꯁꯨ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯖꯦꯀꯦꯠ ꯑꯁꯤ ꯂꯧꯊꯣꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯃꯥꯟꯗꯔ ꯑꯗꯨꯅꯗꯤ ꯖꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯚꯣꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯌꯥꯏꯗ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯧꯔꯤꯕ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯌꯧꯅꯅꯕ ꯄꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛꯄ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯆꯠꯂꯤ, ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯁꯨꯛꯄ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯟꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯎꯅꯥ ꯋꯥꯅꯥ ꯈꯣꯝꯖꯤꯟꯕ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕ ꯈꯨꯟꯖꯥ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯖꯪꯒꯜꯗ ꯊꯦꯡꯅꯔꯤꯕ ꯑꯂꯥꯛꯄ ꯚꯣꯇꯔꯁꯤꯡ ꯑꯁꯤ ꯚꯣꯠ ꯊꯥꯗꯍꯜꯂꯁꯤ꯫ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ ꯏꯂꯦꯛꯁꯟꯒꯤ ꯔꯨꯜ ꯉꯥꯛꯇꯕ ꯑꯃꯠꯇ ꯌꯥꯔꯣꯏ, ꯚꯣꯇꯔ ꯑꯥꯏꯗꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯇꯟꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯣꯟꯗꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯍꯥꯡꯗꯣꯛꯀꯅꯤ, ꯃꯐꯝ ꯑꯗꯨꯗ ꯚꯣꯇꯔ ꯑꯥꯏꯗꯤ ꯄꯨꯔꯒ ꯚꯣꯠ ꯊꯥꯗꯕ ꯁꯣꯏꯗꯅ ꯂꯥꯛꯎ꯫ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯍꯤꯟꯗꯤꯗꯅꯤ, ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯍꯤꯟꯗꯤ ꯀꯩꯝꯇ ꯈꯪꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯍꯥꯟꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯝꯕꯁꯤꯡ ꯑꯗꯨꯅ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯑꯈꯪꯕ ꯂꯣꯟꯗ ꯑꯥꯔꯊ ꯍꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯑꯥꯔꯃꯤꯁꯤꯡꯅ ꯋꯥꯍꯟꯊꯣꯛ ꯍꯟꯗꯣꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯜꯀꯣꯅ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯚꯣꯠ ꯊꯥꯗꯕ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ, ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯚꯣꯠꯊꯥꯗꯕꯒꯤ ꯃꯇꯝ ꯑꯁꯤ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯚꯣꯠ ꯊꯥꯗꯍꯜꯂꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯅ꯭ꯌꯨꯇꯟꯅ ꯑꯃꯨꯛ ꯃꯥꯜꯀꯣꯗ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯐꯥꯎꯕ ꯚꯣꯠ ꯊꯥꯗꯕ ꯌꯥꯒꯅꯤ ꯍꯥꯏꯌꯨ, ꯁꯣꯏꯗꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯣ ꯍꯥꯏꯔꯛꯏ꯫ ꯃꯥꯜꯀꯣꯅꯁꯨ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯂꯤꯕ ꯃꯗꯨꯃꯛ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯇꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯊꯤꯕ ꯉꯥꯛꯇꯅꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯐꯖꯅ ꯑꯥꯔꯊ ꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅꯗꯤ ꯅ꯭ꯌꯨꯇꯟꯅ ꯁꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯣꯛꯅꯥꯠꯅꯁꯨ ꯍꯥꯏꯔꯛꯏ ꯁꯥꯔ, ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯚꯣꯠ ꯊꯥꯗꯍꯜꯂꯒ ꯑꯩꯈꯣꯏꯁꯨ ꯀꯦꯝꯗ ꯍꯜꯂꯒ ꯉꯟꯇꯥ ꯄꯣꯊꯥꯕꯗꯤ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅꯗꯤ ꯃꯗꯨ ꯚꯣꯠꯀꯤ ꯔꯨꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯀꯃꯥꯟꯗꯔ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯃꯥꯟꯗꯔꯅ ꯍꯪꯂꯛꯏ ꯅ꯭ꯌꯨꯇꯟ, ꯅꯪꯗꯤ ꯅꯀꯣꯛ ꯌꯥꯝꯅ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ, UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯗꯕ꯭ꯔꯥ? ꯊꯕꯛ ꯃꯆꯥ ꯑꯁꯤ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯅ꯭ꯌꯨꯇꯟꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯦꯛꯖꯥꯝꯗꯤ ꯊꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟ, ꯅꯪ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ, ꯀꯥꯁꯃꯤꯔ ꯆꯠꯂꯨꯔꯕ꯭ꯔꯥ? ꯅ꯭ꯌꯨꯇꯟꯅ ꯆꯠꯇ꯭ꯔꯤ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯟꯗꯔꯅ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯑꯁꯤ ꯂꯨꯝꯕ꯭ꯔꯥ? ꯅ꯭ꯌꯨꯇꯟꯅꯁꯨ ꯂꯨꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝ ꯑꯗꯣ,
ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨꯕꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯡꯒꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯅ꯭ꯌꯨꯇꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯀꯩꯝꯇ ꯈꯪꯗꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅ꯭ꯌꯨꯇꯟꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯥꯔꯒ ꯂꯣꯛꯅꯥꯅ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯅꯪꯒꯤ ꯃꯔꯤ ꯃꯇꯥꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯆꯧ ꯑꯁꯥꯡ ꯌꯥꯎꯕ꯭ꯔꯥ? ꯁꯥꯔꯒꯨꯝꯅ ꯁꯪꯒ ꯂꯩꯕ ꯃꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯥꯔꯃꯤꯁꯤꯡꯗ ꯋꯥ ꯍꯪꯒꯠꯇꯨꯅ ꯉꯥꯡꯕ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ"꯫ ꯅ꯭ꯌꯨꯇꯟꯅꯗꯤ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯂꯣꯛꯅꯥꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯟꯗꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯎꯔꯤ꯫ ꯅ꯭ꯌꯨꯇꯟꯅ ꯀꯃꯥꯟꯗꯔꯗ ꯍꯪꯂꯛꯏ, "ꯌꯨꯝꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯃꯩ ꯊꯥꯈꯤꯕꯅꯣ?" ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ, "ꯈꯨꯟꯖꯥꯁꯤꯡꯗꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯣꯏꯅ ꯃꯩ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯩ ꯀꯅꯥꯅ ꯊꯥꯕꯅꯣ, ꯀꯝꯗꯧꯅ ꯃꯩ ꯊꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ"꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯍꯟꯕ ꯂꯩꯔꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯑꯁꯤ ꯀꯅꯥꯅ ꯃꯩ ꯊꯥꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅꯗꯤ ꯅ꯭ꯌꯨꯇꯟꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯚꯣꯠ ꯇꯧꯕ ꯂꯥꯛꯄꯅꯤ, ꯅꯁꯥꯒꯤ ꯅꯊꯧ ꯍꯥꯟꯅ ꯂꯣꯏꯈꯣ, ꯑꯗꯨꯒ ꯀꯣꯟꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯜꯂꯨ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯀꯣꯟꯗꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯂꯛꯈꯤ, ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯏꯃꯣꯠ ꯃꯣꯠꯂꯤ, ꯃꯐꯝ ꯑꯗꯨꯗ ꯐꯥꯟ ꯆꯧꯀ꯭ꯔꯤ ꯀꯩꯝꯇ ꯂꯩꯔꯝꯗꯦ꯫ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯁꯦꯝꯒꯅꯤ"꯫ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅ꯭ꯌꯨꯇꯟꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯍꯟꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯔꯚꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯊꯥꯒꯠꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯥꯏꯈꯤꯗꯕ꯭ꯔꯥ"꯫ ꯃꯥꯜꯀꯣꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯤꯚꯝ ꯆꯥꯗ꯭ꯔꯦ, ꯐꯥꯟ ꯆꯧꯀꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠꯇ ꯃꯔꯤꯛ ꯆꯨꯝꯅ ꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯚꯣꯠ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯅ ꯄꯤꯔꯛꯂꯤꯕꯅꯤ"꯫ ꯀꯃꯥꯟꯗꯔ ꯑꯗꯨꯗꯤ ꯀꯂꯛ ꯄꯦꯟꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯍꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯨꯝꯁꯤ ꯍꯥꯏꯖꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯆꯥ ꯑꯃ ꯊꯛꯂꯒ ꯀꯦꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ"꯫ ꯂꯣꯛꯅꯥꯅ ꯑꯃꯨꯛ ꯅ꯭ꯌꯨꯇꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯏ, "ꯁꯥꯔ, ꯑꯩꯗꯤ ꯆꯍꯤ 70 ꯁꯨꯒꯗꯧꯔꯕꯅꯤ, ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯗꯣꯛꯄꯤꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 9 ꯆꯤꯡ ꯂꯝꯕꯤꯗ ꯂꯥꯛꯍꯜꯂꯦ, ꯑꯗꯨꯒ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 9 ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ"꯫ ꯃꯥꯜꯀꯣꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯣꯠꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ, ꯚꯣꯠ ꯇꯧꯕ ꯇꯧꯗꯕ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ"꯫ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯦꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅ꯭ꯌꯨꯇꯟ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯀꯗꯧꯔꯤꯕ ꯚꯣꯇꯔꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯝꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕꯕꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝ ꯃꯄꯥꯟꯗꯅ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯈꯥꯏꯗꯣꯛꯂꯤ, ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗꯅ ꯚꯣꯇꯔ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯥꯜꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯜꯀꯣꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯌꯥꯝꯕꯅ ꯍꯤꯟꯗꯤ ꯑꯃꯗꯤ ꯏꯪꯂꯤꯁ ꯀꯩꯝꯇ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯐꯣꯡꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯤ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯇ ꯐꯣꯡꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ"꯫ ꯂꯣꯛꯅꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ, "ꯑꯩꯁꯨ ꯍꯤꯟꯗꯤꯗ MA ꯂꯣꯏꯔꯕꯅꯤ, ꯋꯥꯔꯤ ꯃꯆꯥ ꯃꯆꯥꯁꯨ ꯏꯔꯤꯕ ꯑꯏꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ, ꯑꯩ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯚꯣꯠ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯪꯂꯤꯁ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯝꯇ ꯀꯥꯟꯅꯗꯦ, ꯑꯉꯥꯡꯁꯤꯡꯕꯨ ꯏꯃꯥ ꯂꯣꯟ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯪꯂꯤꯁ ꯇꯝꯕꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ"꯫ ꯂꯣꯛꯅꯥꯅ ꯑꯃꯨꯛ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯥꯜꯀꯣꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ, ꯃꯇꯥꯕꯨ ꯌꯥꯝꯅ ꯆꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝ 1980 ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯁꯃꯥꯖꯅ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯌꯦꯡꯂꯝꯃꯤ, ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯁꯃꯥꯖꯀꯤ ꯑꯊꯤꯡꯕ ꯂꯩꯕꯅꯤꯅ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯅꯨꯕ ꯑꯃꯗ ꯂꯨꯍꯣꯡꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯥꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯑꯣꯏꯍꯧꯔꯦ, ꯑꯗꯨꯒ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯀꯕꯤ ꯑꯏꯕ ꯑꯃ ꯑꯣꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯇꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯝꯕꯨꯕꯨ ꯍꯧꯗꯣꯛꯏ, ꯑꯗꯨꯒ "ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯨꯆꯣ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯒꯤ ꯃꯄꯥꯟꯗꯅ ꯑꯥꯔꯃꯤ ꯈꯔ ꯑꯃꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫
ꯑꯥꯔꯃꯤꯗ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯍꯥꯟꯅ ꯂꯥꯜꯍꯧꯕ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯁꯝꯕꯨꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯝꯕꯨꯅ ꯍꯥꯏ, ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯈꯔ ꯋꯥꯠꯄꯅꯤꯅ ꯂꯝ ꯌꯥꯝꯅ ꯍꯣꯡꯂꯝꯒꯅꯤ꯫ ꯁ꯭ꯋꯥꯏꯗ ꯂꯝ ꯈꯔ ꯂꯩꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯒꯤ ꯃꯐꯝ ꯀꯜꯍꯧꯕ ꯇꯥꯔꯕꯗꯤ ꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯝ ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯅꯪ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯔꯒ ꯑꯥꯔꯃꯤꯗ ꯁꯔꯦꯟꯗꯔ ꯑꯣꯏꯅ ꯇꯧ, ꯃꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯐꯪꯒꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯡꯃꯩ ꯄꯤꯁꯇꯣꯜ ꯑꯃ ꯄꯨꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ ꯂꯥꯈ 2 ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯔꯥꯏꯐꯜꯒ ꯂꯣꯏꯅꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 5, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯑꯇꯥꯡꯕ AK-47 ꯒꯨꯝꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ ꯂꯥꯈ 15 ꯐꯪꯒꯅꯤ꯫ ꯁꯝꯕꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯍꯥꯔꯣꯜꯁꯨ ꯅꯠꯇꯦ, ꯀꯝꯗꯧꯅ ꯁꯔꯦꯟꯗꯔ ꯇꯧꯒꯅꯤ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯔꯣꯜ ꯑꯣꯏꯔꯕꯁꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ, ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯔꯣꯜ ꯅꯠꯇꯦ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯥꯔꯃꯤꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯅꯅꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ ꯃꯤꯑꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯤꯕꯁꯦ꯫ ꯅꯪꯅꯕꯨ ꯄꯩꯁꯥ तानगे हाइबा तारबदी नसाना सरेंडर तौबदा सिजिनगदब नौमय अमा थिजरो अदुगा अखोयदा पाउ पिरउ मदुगी मतुंगदा मखा ताबा थबक्ति अखोयना फननब सिनगे तौबतबु नंगना सरेंडर तौरक्लबा मतुंगदा फंगदोरिबा पैसा अदु अखोय मयामदी तंखाय येनगदबनी। असोमदना पोलिंग स्टेशन मनुंगदा लैरिबा मयाम अदुदी तौफम खंगदुना कोइचत चतुना मतम लोइबा ngaiduna लेंगनरमी। मथंगी सिंदा कमांडर मागी आर्मी खरगा लोइनना जंगलदा हौरिबा हाइनौ हेक्तुना लेरमी। तंजा असिदा नितन लाक्लगा कमांडर दा हाइरई मफम असिदगी युम होंगदुना चतखि हारिबा खोंजासिंग अदु कदाय लेबगे। नुपा अमन हाइरई मफम असिदगी किलोमीटर 2-3 मुक चलगा लेबा केमदा लोइना लेबनी। न्यूटन हाइरई खोंजासिंग अदु लालहौबसिंगना बोट थादबा यारोय हाइदुना थिंगबदगी कीदुना बोट थादबा लाक्तबा ओइरमगनी। मरम अदुना खोंजासिंग अदुबु बोट थादनबगीदमक्ता आर्मी खरा थारगा खोंजासिंग अदु लौबिरुबना फत्तबरा। कमांडर अदुदी न्यूटन गी वादुदा कैसु थवा सादना ओइथोक्लरोयदबा वानी हाइदुना हाइरई। न्यूटन यामना साउना हाइरई पोलिंग स्टेशन असिगी प्रिजाइडिंग ऑफिसर आइनी, आइना हाइबा ऑर्डर नंगना इनफम थोई। कमांडरना यामना इंगना तपना करिसु थवा सादना हाइरई चुम्मी पोलिंग स्टेशन गी अकोयबदा लेरिबा मीटर 200 फावबगी मनुंगददी नंगना हाइबा ऑर्डर खुदिमक आइना इनफम थोई। अदुबु मीटर 200 गी वांगमदा लैबा मफम खुदिमक्ति आइगी कंट्रोल मखादा लेगनी। मरम अदुना मफम असिददी नंगी ऑर्डर अदु चटनदे। कमांडर अदुना अमुक्सु कैरेमना बोय कैबोय तौरदुना न्यूटन दा हाइरई बोट थादबा कनामता लाक्ट्रबदी नंगी मिंगचा थीनी हाइदुना पाखलिबदो मदुगी ओइरबदी करिसु वारुनु, आइगी आर्मी मयाम मरक्तगी सोयदनमक्की बोट थादहनगे। नंगी इजती चोफलोइदा हाइदुना महाकी आर्मी सिंगदा ओनसिंदुना कना बोट थादनिंगी हाइखी। नाकंदा लैरिबा आर्मी सिंग अदुनासु आई थादगे हाइदुना मखुत थांगनरखी। न्यूटन पोलिंग स्टेशन दा चंगलबा मतुंगदा कमांडर अदुना हाइरक्लिबा वांगांग संगांग सिंग अदु महाकी स्टाफ सिंगदा लोइना हाइरमी। लोकनान हाइरई सार मदुदा साउफम थोक्ते मरमदी मियोय खुदिमक मसा मसागी ड्यूटी तौरिबा ngaktani मीगी ड्यूटी की वांगमदा लेबा थबा अदु तौसी हाइरुबा मतमदा मी अदुनासु हरावना यारक्लोय। लोकनाना अमुसु मसादा हाकाजब होलदुना हाइरई मफम मनसिदा लाक्ट्रिङेदा कांग चिक्तनबा हाइदुना कांग हिदाक मखल सुना तेरक्लबनी। अदुबु कांग सिंग असिनदी अैंगोंदा तानादुना त चिक्लबरा कैनोम तौरी। मालकोना हाइरई मफम असिददी नंगना दुकानदगी लेरक्लिबा हिदाक सिंग अदुना करिसु कानारोय। अैखोय खुंजा सिंगदी महौसाना अैखोयदा पीबा हिदाक सिजिनै मरम अदुना अैखोयददी कांग कैमता चिक्लोय। न्यूटन मालकोदा हाइरई नंगी हिदाकतो लोकनातसु अमुक्ता सिजिनहल्लु, इलेक्शन की ड्यूटी चटपरा हाइबबु मलेरिया नाबा तारे। मथंगी सिंदा मालकोना काक्चेंग अंगांगबा ngaktana yomsinduna leiba u masa ama puduna lai aduga loknata hairei नंगी फ्रिट अदु हाइगलो काक्चेंग सिंग असिना नंगोंदा चिकपा तारबदी मफम असिदा लैरिबा तिन कांग सिंगना नंगोंदा अमु हन्ना चिकलक्लरोय। अदुबु लोकनाती काक्चेंग सिंग अदुना मंगोंदा चिककनी खल्लुबदा ऐदी याजरे हाइरगा कोचेन चेली। मथंगी सिंदा मालकोना काक्चेंग अमा लौदुना न्यूटनदा पिरई अदुगा हाइरई काक्चेंग अदु चारगा येंगु। न्यूटनसु काक्चेंग अदु मयादा हुक्चिलमी अदुगा हाइरई काक्चेंग असिदी यामना सिल्लिना। मालकोना हाइरई काक्चेंग अदुगी असिनबा महीमा पुथोरक्लिबदो मदुननी तिन कांगना अैखोयदा चिक्ट्रिबदो। मफम असिदा लैरिबा खुंजासिंगदी इपा इपु हाक्तक्तगी मसिगी काक्चेंग मखल असि मोरोक मेतुना चानरई। मरम अदुना मफम असिदा लैरिबा खुंजासिंगना जंगलदा थबक तौबा अमदी जंगल फाउदुना चटपा मतमदा तिन्ना कांगना चिक्कनी हाइबगी खुंजासिंगदा अकीबा लैते। मखोय अनिना असुमना वारी सानरिङैदा न्यूटन हाइरई कदायदा नोमा इसाई सकपगी मखोल ताई येंगनुसी हाइदुना मखोय अनि आर्मी मयामना लैरिबा जगा अदुदा लाखी। मफम अदुदा लैरिबा आर्मी सिंग अदुना अंगांग अनि फादुना मखोयबु इसाई सकहंदुना लेरमी। न्यूटन यामना साउना हंगलई नखोयना अंगांग सिंग असिदा तौरिबसे करिनो
Army personnel amana khumlai angang ani se interrogation tawribani. Malkona angang ani duda makhoigi marolda kari tawramlibano haina hangi. Aduga Malkona Newton da hairei angang ani asina u kaduna hai hekcharingai tanja duda army myam changlaktuna makhoi ani bu kautharaga isai sakhalibani matam lelibani. Wahai si taba matamda army personnel sing aduna su khumlai makhoi si icham chamba angang amata natte lalhauba singi spy ngaktani. U mathakta kaduna mafam asida leiriba army sing asi masing kayano yengthoklibani. Aikhoina tawriba thabak khudimak lalhauba singda amuk pau pirudoini. Commander aduna su amuk mateng pangsiladuna hairei mafam asigi lalhauba sing asi makhoidabu kanagani hairabadi angang oiro ahal oiro sizinaningba mongda sizinaribani. Wahai sida taba ngamdraduna Malkona su hairei madumaina di tawde. Adubu commander aduna di khunja sing adubu karisu usitpide maram aduna Malkoda su onsinduna cherei. Nang kari oiribage nangonda kanana wa hangbage tumina layo. Newton commander adugi khonjel adu taba nungaita aduna hairei mahak aiga lakminaba mini nangna adugumba wa haiba yaroi. Aduga angang sing asibu spy ni haibage chingnaba leirabadi karigi makhoibu isai sakhalibano. Commander aduna muk onkhattunu khamlai adudi nangna pamlebasi angang sing asi putharaga kari tawi haina hangwa haidibra. Nangna yamna thajadraga angang sing asida kari ubage hangune. Wahai si taba matamda angang sing aduna Hindi da aikhoidi kaimta ude haiduna hairei. Commander aduna hairei ngasai khaidi Hindi khangdaba saaduna tuminna leshinba angang aktani adubu kari uge hangluba matamdadi karimta ude haiduna Hindi da sasat haraklibasi uredana nangshu. Masigi matungda commander aduna angang sing adugi photo copy aduga hairei nayumda thuna chatlo mafam masida kuina leiranu. Aduga nakhoigi nayumda leiriba voter sing adu mafam masida bot thadaba laktaba yaroi hayu hairamaga angang sing adubu thadokpikhi. Masigi matungda commander aduna Newton gi manakta changchinduna hairei Newton sahab aina tawriba singse nangi fanaba ngaktani ne. Sarkar gi office ta thabak tawba mi ama oina adum tuminna layu mafam masigi irangda yauksinge khanganu. Newton sar chalo nangi polling station manungda famduna na thokpena tawruro ngaihak leiragadi game da chatnanaba matam yoraklakani. Numit takhrabadi lalhauba singi attack su hawraklani. Commander aduna Newton da yamna lakchana hairakliba wa sing aduda pendraduna Newton na Army aduna tawriba mathong huktaba thabaksing rule gi wangmada leba thabaksing adu report tawnanabagi damakta report ama irami. Army aduna ayuk ngantadagi horaga haujik fawbada tawrakliba matam chana laktaba wangang sangangda usit thawoidaba mataw ulliba presiding officer na haiba order fawba indriba amadi khunja singda kihan khangan tawriba mohong mataw punamak mahaki report aduda irami. Mahaki mataw aduda loknana hairei sar karisu kanaroidaba thabaknida BP wanglaga toknanabani. Mafam masida leiriba miyoi ayamba nongmagi suraga charaga sara hendanaba honariba ngaktani makhoida bot ki wa karisu changde. Newton di wahai asida khoidau thetpana loire adubu wadi karisu makha taramde loknata sauna yingduna leirami. Ngaihak leiraga army personnel ama chensilaktuna Newton da hairei sir mafam masigi DGP na nanga wari sanagi haiduna sarbu kauri. Newton DGP ga phone da wari sanarami. Newton gi maningda commander aduna magi army sing adu koksinduna order khara tawriba adusu uri. DGP duna Newton da hanglai bot hadabadi mi kya laklabage. Newton na hairei kanamta laktri adubu aina army commander asida bot hadagadoriba voter sing adu makhoigi leifam adudagi bot hadanabagi damakta laurusi haibani adubu mahakna yadri. DGP na Newton gi wa marak thaladun hairei yare madugidi karisu khaluranu aiga commander ga wari sanarabani. Commander na bot hadanabagi damakta voter soidanamaki puraklagani. Adugane Newton aina haujik nangi polling station aduda lakli aiga loinana international foreigner reporter kaya amasu yauri. Makhoina yoraktringe matamda polling station adu polling station mananaba semlamu makhoi myamgi mamangda asoiba akaiba amata uhanba yade. Khunja singna mafam aduda santi leina masana pamjana bot thadari haibadu reporter sing asida uhankhigedabani. Maramdi kondar hairiba polling station adu sarkarna lalhauba singge makhuttagi mulhauduna santi purakle haiduna mayamda haikrabani. Maya mamangda chopanganu fajadaba amata reporter singge mamangda uhanba yaroi. Nangna mafam aduda thabak fajana tawrabadi maya mamangda India gi lemjaba haibadu oigadoribani haiduna international reporter foreign reporter sing aduna khangdanaba haiduna Hindi da Newton da wa melakli. Wari sanaba loiraba matungda Newton na army sing manakta changsilli. Commander na hairei Newton sahab akhoi chatpa yaradro. Newton na hairei khunja singdo makhoina bot thadaba pamde hairabadi makhoibu namduna mafam asida purakanu. Subna khatagi masana bot thadagi haiba makhoi khata puduna lau.
Commander adunasu karemnaduna hairei hoi hoi aikoina chatliba mafam asida nomaiga amata puraroi nomai ubada makhoi soidana maki kirani masi matungda army khara amana polling station adu ngak senanaba thamlami aduga commander ga loinaba army khara amana khunja sing adu lawba chatli khunja sing gi laifam nausilakpa matamda army sing adu chaithokna duna khunja sing aduna leiriba jaga adu koshilami masi matungda khul aduda leiriba miyoi sing adu jaga amada punsillo haiduna commander aduna hairi Army mayam aduna yum khuding changduna imungda lotuna leiriba miyoi khudima koithi thiri mayam marak asidagi army personnel kharana khunja sing aduna sungjariba yu sing adu khunja sing adu kihanduna launa na buhanari khunja singda makhoi gi voter ID puduna mafam adu la u haiduna army sing aduna koilaw lauri army ubada ki duna lotliba imungda leiriba ahal sing adusu koithi thiduna imungdagi chingthorakli Amaromdana khunja singna loijariba yen sing adu achauba ma khalaga army sing gidamakta thongduna thilau haiduna su khunja sing aduda kihanboi kaiboi tawduna hairi masida sunate khungi naha khara amadi army lakle makhoibu phabirani kireduna khulgi maninglom thangba lambida phauduna chenana bohonari adobu army personnel sing aduna su makhoibu phaga dawagi kotan tanari khul adugi voter card paiba miyoi nimfu amukto mafam amada punna punsinduna phamhalli Imungda lolamba naha sing adubu mapanda chingthorakpa matamda makhoigi nupi sing adunadi tawribadu karino khangdabanina makhoigi nupa sing adubu pukhinu haiduna kapcharami asomdana mafam amada punna punsinduna leiriba khunja sing adugi maraktagi voter card paiba miyoi sing adugi masing thiri makhoi sing adubu polling station da punanaba sem sari khunja sing aduna polling station adu yorakpa matamdadi Newton hairi bot hadaba lakliba miyoi sing asida khul adugi nahadi amakta yarakte naha sing adudi kadaida lehorabage maya maraktagi army man hairi naha sing adudi ayuk nganta hogatuna jungle manungda thabak subu chatkhre makhoi thabak loiraga soidana maki halakani makhoina halakpa matamda bot hadaba lau haiduna su haikrabani haiduna Newton da hairi lokna na mafam aduda lebliba miyoi sing adu line semanduna bot hadaba haunanaba sem sarami Adubu bot manungda changduna bot hadanabagidamata lakliba nupa adudi EVM machine uba matamda mamit mana chap yungduna leptuna leiri mahakti bot hadaba haitaduna ingaw ngawduna yengaga leiri nupa adugi matawadu ubada Newton su khangle khunja sing asi EVM haiba machine asida bot hadaba haitre haibado maramaduna khunja sing aduda bot kamdawna thadagani haiduna Newton na makhoida amuk nawhauna na takli Newton na hairi candidate singi nakanda yauriba namfam aduda mahakna pamjaba candidate singi mapada namduna bot thadagadabani Newton na takliba khudimak malkona amuk artha handuna khunja sing adubu bab tahali maya maraktagi aman hairi bot thadabagidamakta ekhoida paisa kaya phangadoribano Newton na hairi bot thadabagi shakti asidi isagi phangpham thokpa hakni aduga bot thadaba haibasina India gi nagarik amo oina ekhoigi tawpham thokpa ithawni adubu Newton amadi khunja sing adudi loan phaunadabanina makhoi ani gi marakta malkona artha handuna nakan animak bab tahananaba wari sanahalli ngaihak leraga khunja nupi amana mu hairi bot thadaraga ekhoida kari kanaba phangbage Newton hairi bot thadaba matamda nakhoina khalliba mihut aduna nakhoigi khungang asida leiriba awat apasing asi yengchingadoribani mai ising leifam chapam awat pakhudimak Nakhoigi mirep aduna nakhoigi damakta sinbirakadoribani nakhoigi apama khudimak nakhoigi mirep aduna pigadoribani asomdana police ki DGP amadi foreign reporter sing adu kondaro silakadore lambida lakpa matamda DGP aduna reporter sing adu makhau pongna hairi mafam asi army singa lalhauba singi makhutagi kalhauriba mafamni hanadi lalhaubana opi nebiduna leiramba khunja sing asi haujikti army gi makhada yamna shanti leina hinglabani Asomdana khunja singi maraktagi nupa ama hogalaga hairi aikhoigi khul adugi luchingbani aina ai oina Delhi da chalaga aikhoi khungangi awar pasing si hairurage atopa masak khangdaba mi ama aikhoigi mahut sinduna thabagi mahutta Newton hairi nangna Delhi da mayamgi mihut sinduna chatke haiba tarabadi nang subo lepkadabani adubu haujiki oinadi candidate sing asida nangna apamba bot thadaro haiduna malkona candidate sing adugi maming pathohalli khunja singna hairi candidate sing asi masak khangbadi lairadana maming phawba amukta tadri makhoi mayam maraktagi karamba candidate na khwaidagi hena fai aduga aikhoigi jungle gi pothok sing asi pot aduga mamalga chanana leibiba ngamgadaba karamba luchingba yauri haina hanglai mayam maraktagi nupi man hairi bot thadarabadi lalhauba singna aikhoida amuk ot naiba haiba sidi soidraba wafam amani aduga aikhoina bot thadadaba tarabadi police amadi army singna aikhoibo amuk ot naiba tawrakani
ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯁꯨ ꯍꯪꯕꯤꯗꯦ꯫ ꯅ꯭ꯌꯨꯇꯟ ꯋꯥꯍꯪ ꯑꯁꯤꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅ꯭ꯌꯨꯇꯟꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯕꯣꯠ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯥꯗꯒꯗꯧꯔꯤꯕꯅꯣ, ꯕꯣꯠ ꯊꯥꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯣꯠꯀꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅ꯭ꯌꯨꯇꯟ, ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ, ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯕꯥꯕꯨ ꯑꯁꯤꯅ ꯃꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯝ ꯂꯥꯞꯅ ꯅꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯕꯥꯕꯨ ꯑꯁꯤꯅ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯇꯧ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯥꯔꯃꯤꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯇꯨꯅ ꯌꯥꯎꯔꯤꯕ ꯈꯨꯟꯖꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯅꯕ ꯑꯥꯔꯊ ꯍꯜꯂꯤ꯫ ꯀꯃꯥꯟꯗꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅ꯭ꯌꯨꯇꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯕꯣꯠ ꯊꯥꯗꯍꯟꯒꯨꯝꯁꯤ, ꯃꯁꯤ ꯏꯂꯦꯛꯁꯟꯒꯤ ꯔꯨꯜ ꯋꯥꯡꯃꯗ ꯂꯩꯕ ꯄꯣꯠꯅꯤ꯫ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ, ꯅ꯭ꯌꯨꯇꯟ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯀꯤ ꯑꯁꯤꯅ? ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯦꯗꯅ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯌꯦꯜꯂꯛꯂꯤꯕꯅꯣ? ꯅ꯭ꯌꯨꯇꯟꯁꯨ ꯍꯟꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯕꯣꯠ ꯊꯥꯗꯍꯟꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯔꯤꯄꯣꯔꯠ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯅꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯅ ꯏꯅꯤꯡꯕ ꯔꯤꯄꯣꯔꯠ ꯏꯔꯣ, ꯑꯗꯨꯒ ꯅꯪꯅ ꯄꯥꯎ ꯇꯝꯅꯤꯡꯕ ꯀꯅꯥꯗꯅꯣ ꯇꯝꯂꯨꯔꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯔꯁꯅꯦꯜ ꯑꯃꯗ ꯅ꯭ꯌꯨꯇꯟꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯣ ꯍꯥꯏꯔꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯍꯟꯕ ꯂꯩꯔꯝꯗꯦ꯫ ꯑꯩ ꯏꯂꯦꯛꯁꯟꯒꯤ ꯄ꯭ꯔꯤꯖꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯅ꯭ꯌꯨꯇꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯔꯤ, ꯕꯣꯠ ꯊꯥꯗꯒꯗꯧꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯁꯥꯟꯅꯄꯣꯠꯅꯤ꯫ ꯁꯥꯟꯅꯄꯣꯠ ꯑꯁꯤꯗ ꯁꯦꯝ, ꯀꯣꯝꯂꯥ, ꯒꯖꯔ, ꯁꯥꯏꯀꯜ, ꯀꯣꯕꯤꯅꯆꯤꯡꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯎꯔꯤꯕ ꯅꯝꯐꯝ ꯑꯗꯨꯗ ꯅꯝꯃꯨ꯫ ꯃꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ, ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯉꯥꯡꯒ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯑꯃꯨꯛ ꯅ꯭ꯌꯨꯇꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯆꯩꯔꯛꯂꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯑꯁꯤꯕꯨ ꯅꯪꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯨꯏꯔꯦ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯉꯝꯈ꯭ꯔꯕꯒꯦ? ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯔꯦꯗꯅ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯔꯣꯜꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ नुपा अदुना हाइरक्लिबा वासिंग अदु आर्मी की नुपा अदुना अमु आर्था हंदोरई नखोय अनि न खनरिबा अदु लेपो आई खुंगंग असिगी मकोकनी नखोय अनि न नुंगाइनद्रिबदो अइना नखोय अनिगी साउनरबा फननबा विचार तौगे हाइरक्पा ओइरमी वाहै असिदा कमांडर अदुदी खोदौ थितपना लोइख्रे अहल ओइरबा नुपा अदुदा ममित खाना येंगदुना लेरमी महाकी मतव असिदा खुंजासिंग हाइरई नोय अनि न खनगदबो ओइरबदी टोकलो अइखोय बोट थादरगे हाइदुना मसाना खंगना तुमिन तुमिन हौगतुना बोट थादनबगीदमक्ता पोलिंग स्टेशन ममांगदा लाइन सेमदुना चटली न्यूटन दी बोट की मरमदा केमता खंगदबा खुंजासिंग अदुना कमांडर अदुना सानापोनी हाइरिबा वा अदु लौरदुना बोट थादगदौरिबा अदु उबा मतमदा महाक्ति खुंजासिंग अदुबु बोट थादहनबा पामलमदे अदुबु लोकनाथ अमदी अतै स्टाफ सिंगदुनादी थबक लोसिलगा मयुमदा हनबा पामबनिना बोट थादहलसी हाइदुना यामना कन्ना हाइरमी न्यूटनसु यानिंगदा मयामगी मतुंग इंदुना इलेक्शन की बोट थादबा हौननबा प्रोसीड्यूर अदु तौरमी अदुबु न्यूटन दी मागी टेबलदा माइथीरबा नुपा अमगुमना ममाय ममित इसुक सुक्तोक्तुना फमली महाकी मसादा हाइनिंगबा फावखिद्रे थबक तौनिंगबा अमता फावखिद्रे ngayak leiraga foreign gi reporter amadi DGP polling station adu yausilakle reporter aduna maina tumna sakraba yum sing adugi marakta changduna paudam piri mafam asi lalhauba sing tanthokraba matungda India sarkarna ahanba oina vote tawba ngamle sumnatagi voter 63 khata leiba India gi jungle asigi manungda changduna vote thadanabagi damakta polling station ama hangdokli पृथ्वीदा ख्वाइदगी चावबा डेमोक्रेसी ओरिबा लेबाक अमनी हाइबदा इंडिया मतिक चाय रिपोर्टर अदुना इंडिया सरकार अमदी इंडिया के आर्मी सिंगबु हन्ना हन्ना थागतली मथंगदना रिपोर्टर मयाम अदुना ओमसिनदुना डीजीपी दा हंगली मफम असि लालहौबा सिंगदगी कलहौरेदि हाइरी अदुगा मफम असिदा लेजरंबा खुंजा सिंग असिगी युमदी मै लोइना थादोक पिख्रे मफम असिगी खुंजा सिंग अदु खुल होंगदुना चनखरे अतोपा मफम अमदा अदुबु हौजिक मी ताद्रबा मफम असिदी प्राइवेट कंपनी अमदा योंथोक्तुना
Lainungda leiriba mamal tanglaba mineral kaya lauthoknaba plan tawri hairibasi chumbra? DGP na hairei madu aranba pauni mafam asida khulingduna leramba lalhauba singaduna mafam asigi samjaraba praja singbu makhoigi maikaida thamnanaba haiduna aranba paw sandoklibani sarkar amadi police mayamgi mayokta reporter singadugi thajadaba matawadu uba matamda DGP duna mayamgi thajadaba adu koknanaba haiduna army da surrender tawduna yauriba hana lalhauba oiramba singadu kausinduna wa hangi army na nakhoi khunja singda kari kari ot naiba yaubage nakhoi bu phu chaiba yaubra army aduna su yaude haiduna khumlai adubu khungang aduda leiriba tasengna awa ana taraba khunja sing adudadi police amadi reporter singna sanariba wa adu kaimta khangdabanina makhoi di tuminna kumhai gumna yengduna leiri mafam aduda achumba paw longna nabagi damakta lakliba reporter sing aduna su khunja singi wa amata hangde makhoi di mafam aduda leiriba sumnatagi maruiba miyoi khara khaktamak unaduna wahang pahang tawri mathangdana foreign gi reporter aduna mafam adugi commander da hanglai asuk saukraba mafam asida sumnatagi kondar hairiba mafam asi khata lalhauba singi mafam dagi kalhauba ngamli mafam asida leiriba lalhauba sing asi maru phangna mothakya haiba tarabadi kari kari darkar tai commander aduna hairei aikoi gi army gi budget chakhathan biyu aikoi da khulai matik chana pibiyu night vision bullet proof amadi infrared thermal imaging na chingba technology kaya ama pibiyu hairakhi asomdana polling booth manungda khunja singna karamba candidate ta vote thadagani candidate aduna makhoi gi damakta kari tawbirakani khangdaduna candidate sing aduda makhoi gi nakanda yekliba marka sing aduda koyeng yengduna ingaw ngawna yenglammi adubu makhoi mayam adubu army na phaduna makhoi bu hoiduna mafam asida puraklaga vote thadaw hairibani na makhoi su army singna haiba matung ina vote piri vote piba loiraga thoraklaba sing adudana reporter mayam umsinduna film nambadawna video footage lawnari vote thadaba loiraklaba khunja sing adugi photo lawri makhoi gi paper da headline oina hapnanaba mathangda reporter amadi police army mayam punduna haraw cha thaktuna wari linaduna nungai ba wari kaya saduna lenari vote tawrabasu khungang aduda ahongba karisu purakpa ngamlaroi haiba khunja sing aduna su khangli adubu makhoi gi asengba pawdam adudi reporter sing aduna lawbikhide makhoi gi wa kanamtana tabikhide foreign dagi lakliba reporter sing adugi mamangda unanabagi damakta DGP army makhoina siliba thabak thawong sing aduna India amadi India sarkar gi ijati tankhre P3B mayam mamangda India gi ijati hengalagani adubu khungang aduda leiriba khunja sing aduna makhoina thengnariba samasya problem sing adudi masa gi makhoina thokpa thengnajaro haiduna hanna phawo yengamdana adum chanakhi mathangi sinda DGP na Newton da hanglai voter kaya vote thadaramabage Newton hairei voter humbuta taruk ki manungda voter kunthra mapandi thadarame DGP na hairei fare yamna cheksinna soidunaba silamle haujikti reporter singchu chatkhrabanina nakhoi chu chananaba thorang toba horo Newton na hairei haujikti vote loigadaba matam wali pung 3 da ekhoi loina halakani DGP na yamna ngakna hanglai karamba VIP lakadaba walibage Newton na hairei mafam asida vote thada hodriba naha mayam ama leiri makhoi ga ega ngasai thengnaba matamda makhoi da vote thadaba soidana makila u haiduna aina haikhibani maram aduna makhoi na vote thadaba lakpa matamda ai leiramdaba tarabadi makhoi amuhana vote thajaba leiraroi Newton na amuk makha tarai sar mafam asida pamdaba thodok kaya ama thokre DGP na nokladuna hairei mafam asida election gi niyom wangmada leiba haibadi polling station thugaiba vote capture tawba mani natragana pangal thona sijinaduna pamdaba thodok thokhiba leibra Newton na hairei madugumba thodokti amata thokhide DGP na hairei madu oirabadi karisu khalunu masidi mayam loina chatnabini hairamaga DGP aduna commander aduda nangla silam lebase yamna pele haina thagatlamaga DGP adusu mafam adudagi chatkhi Newton board ki presiding officer amo oina mangonda India gi law matung inna theory da sakti mayam ama piri mahana tawba ngamba mayam ama leiri mafam aduda thokliba thodok khodimak magi control makhada leigadabani haduna mayek sengna iduna leiri adubu asengbadadi mahaksu karisu tawba ngamdaba icham chamba tonbadagina tolaba karisu tawba ngamdaba mi amani haibasi DGP amadi commander adugi thabak thawong sing aduna hanjina ulli ngahak leraga khungangi nupa macha ani khak laktuna army sing aduna chana nabagi damaktani haiduna yen thongba thilakli polling station manungdana lokna na hairei vote thadabasu loire handaki election achina aigi aroiba election gi duty ni Newton na magi achawba sing adu tainafam lectraduna lokna to ina sauraduna hairei masibu karamba makhalgi vote no ngasi mafam asida karigumba makhal amatagi election tawkhide ki handuna lana paw pisinduna vote thada hanba haibasi election kaude
ꯂꯣꯛꯅꯥꯊꯁꯨ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯇꯧꯔꯨꯕꯗꯨꯅ ꯋꯥꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯤꯌꯣꯝ ꯅꯠꯇꯦ ꯈꯪꯂꯕꯗꯤ ꯁꯥꯔꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯉꯁꯥꯏ ꯕꯣꯠ ꯊꯥꯗꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯤꯡꯍꯧꯗ꯭ꯔꯤꯕꯅꯣ ꯁꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯝꯇꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯠ ꯊꯥꯗꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯁꯥꯔꯅ ꯑꯆꯨꯝꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯗꯨꯅꯇ ꯂꯩ ꯑꯗꯨꯒ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯊꯤꯡꯕ ꯉꯝꯗꯦ ꯅ꯭ꯌꯨꯇꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯣꯛꯅꯥꯊ ꯅꯪꯁꯨ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ ꯂꯣꯛꯅꯥꯊꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯆꯠꯆꯔꯒꯅꯤ ꯑꯩꯅ ꯆꯍꯤ 30 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯑꯥꯔꯃꯤ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤ ꯀꯥ ꯃꯅꯨꯡꯗ ꯅ꯭ꯌꯨꯇꯟꯗꯤ ꯃꯇꯣꯝꯇ ꯁꯨꯛꯇꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯜꯀꯣꯁꯨ ꯆꯥꯛ ꯆꯥꯕ ꯆꯠꯂꯝꯗꯥꯏꯗ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯎꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯁꯤꯗꯤ ꯐꯠꯇꯦ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯁꯥ ꯅꯇꯣꯝꯗ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤ ꯑꯗꯨꯕꯨ ꯁꯥꯔ ꯉꯁꯤ ꯁꯥꯔꯅ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯎꯗꯨꯅ ꯂꯥꯛꯂꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯛꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯁꯥꯔꯅ ꯈꯪꯕꯤꯔꯣ ꯃꯥꯜꯀꯣꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯔ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ ꯎ ꯋꯥꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤꯕ ꯑꯁꯨꯛꯄ ꯖꯪꯒꯜ ꯑꯗꯨ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ ꯀꯌా ꯆꯪꯏ ꯁꯥꯔ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯛꯀꯗꯕꯅꯤ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯅ ꯑꯥꯔꯃꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯣꯛꯅꯥꯊ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯁꯝꯕꯨꯁꯨ ꯅꯥꯀꯟꯗ ꯐꯝꯂꯤ ꯑꯗꯨꯕꯨ ꯃꯥꯜꯀꯣꯗꯤ ꯃꯇꯣꯝꯗ ꯎ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟꯗꯨꯅ ꯊꯣꯡꯍꯜꯂꯛꯄ ꯌꯦꯟ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯌꯦꯟꯅꯗꯨꯅ ꯆꯥꯔꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟꯗꯨꯅ ꯂꯧꯔꯛꯄ ꯌꯨꯁꯤꯡ ꯑꯗꯨꯕꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯦꯟꯅꯗꯨꯅ ꯊꯛꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜ ꯈꯔ ꯑꯃꯗꯤ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝꯃꯒ ꯖꯪꯒꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯈꯤ ꯅ꯭ꯌꯨꯇꯟꯗꯤ ꯑꯁꯣꯝꯗ ꯃꯃꯥꯏ ꯁꯨꯛꯇꯣꯛꯇꯨꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯃꯥꯟꯗꯔꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯟꯅ ꯌꯥꯎꯕ ꯄ꯭ꯂꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯑꯩ ꯆꯪꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯀꯩꯝꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯈꯤꯕꯅꯤ ꯃꯁꯤꯗ ꯏꯕꯥꯅꯤꯅ ꯁꯥꯎꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯁꯥꯎꯅꯤꯡꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ ꯄ꯭ꯂꯦꯠ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯀꯃꯥꯟꯗꯔꯅ ꯅ꯭ꯌꯨꯇꯟꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯨ ꯍꯥꯏꯔꯝꯃꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈꯤ ꯑꯥꯔꯃꯤꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯈꯤ ꯀꯃꯥꯟꯗꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯅ꯭ꯌꯨꯇꯟꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ EVM ꯃꯦꯆꯤꯟ ꯚꯣꯠ ꯊꯥꯗꯅꯕ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯍꯥꯏꯋꯦ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯔꯣ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯂꯤꯗ ꯇꯧꯗꯨꯅ ꯃꯈꯣꯏꯕు ꯁꯣꯛꯍꯟꯒꯅꯨ ꯆꯦꯛꯁꯤꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯦꯝ ꯌꯧꯅꯅꯕ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯅ꯭ꯌꯨꯇꯟꯅꯁꯨ ꯀꯃꯥꯟꯗꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯃꯗꯤ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏ ꯐꯕ ꯄꯥꯝꯃꯨꯗꯕ ꯃꯈꯩ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯅ꯭ꯌꯨꯇꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯇꯧ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟꯁꯨ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯀꯦꯞꯇꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯕꯣꯠꯀꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯍꯥꯏꯋꯦ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯗꯨꯅ ꯖꯪꯒꯜ ꯐꯥꯎꯅ ꯐꯥꯎꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ ꯇꯨꯃꯤꯟ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯅꯔꯤ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯥꯜꯀꯣꯗ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯒ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯗꯥꯏꯅꯦ ꯃꯥꯜꯀꯣꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅꯗꯤ ꯅꯨꯄꯤ ꯃꯇꯣꯟꯗ ꯀꯝꯗꯧꯅ ꯆꯠꯍꯟꯒꯅꯤ ꯊꯤꯟꯕꯤꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯜꯀꯣꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯃꯌꯥꯝ ꯀꯦꯝ ꯌꯧꯅꯅꯕ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯔꯛꯂꯤꯕ ꯔꯦꯖꯤꯁꯇꯥꯔꯁꯤꯡ ꯑꯗꯨ ꯅ꯭ꯌꯨꯇꯟꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯈꯜꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯅ꯭ꯌꯨꯇꯟꯅ ꯂꯣꯛꯅꯥꯊꯇ ꯍꯥꯏꯔꯛꯏ ꯂꯣꯛꯅꯥꯊ
Nang sahityada MA taurakpa mini aduga wari machasu machet I haibadaine Loknanasu hoi haina haira'i aduga Newtonna amu haira'i Aikoina ngasi thengnariba wari asi nangna karini haina khanbage Loknana ingangangna hanglai kari warino sar Newton haira'i aikoina polling station da chatringe matamdadi mafam masi safe oide chatkanu haina haira'i adubu aikoina polling station da chatlurba matamdadi mafam maduda aikoida karisu kaimta taurakte yamna shanti oina ingna chikna laikhi adubu bot thadabadi mi karamta lakhide masigi matungda foreign dagi reporter khara lakani haibagi pau pirakhi madugi matungda ikhang khangudana bot thadagani haiduna su khunja sing mayam ama hauduna lakhi makhoi mayam punna bot thadaki bot thadaba loiraba matungda reporter sing aduna makhoi gi lawgadaba photo kape aduga makhoi di cha thakladuna mafam asidagi hankhre aduga ekhoisu chak chaba loiraba matungda polling station asidagi kem yongnanaba hallasi haina hainarakhi adubu aina pung ahum tadreba fawba chatpa yakhiroi haiduna mayambu thingduna thamli masigi matungda yamna tanja chanana mayamna chak chanaba loirakpa matam aduda ikhang khangodana noma yamna kanna kamnarakhi ekhoide attack tawrakhi loknana haira'i hoine wari si yamna fajarine film oina ibabu yarakadawre masigi matungda Newtonna magi mamangda chatleba captain aduda haira'i aikoide ikhang khangodana yamna sathiba mongda nomai kapselakhi aikoisu mafam adudagi thawai hingnanaba chelakhi aduga kari maramgi damakta polling station da lehoriba mioi singaduna hoida pau piraktriba karigino radio set ta pau amata hainadriba karigino wahai asida captain aduna ik a tawraduna ai pau loge haiduna mahaki radio du on tawrui adubu radio du da polling station da commander ga loina lehoriba army singaduna makhoi gi henjang leramdre makhoi gi yen thongba chathokre kanana chathoklibano haiduna makhoi masen launariba du tarakhi captain aduna mahaki radio du hathu muthali aduga haira'i Nimidang oidringeda akhoi kem yonanaba chathaurasi lao thengkhragani adubu Newton di leptuna lerami aduga magi gari yenglami masi matungda Newton na maning handuna polling station adu tamna chatkhi captain amadi mahaka loinaba army personnel singna Newton sar wari fajana ingna tamna sanasi haduna Newton bu khamlami adubu Newton di mahaki khongjel yangba sumasum henkalakhi chen ba horakhi tanja asida captain aduna haira'i sar chen ganu karigumba nangna mafam asidagi chen khraga aina nangbu tanaduna phaba tarabadi matungda amu hana chen bangamdanaba nangi na khongadu thudekani adubu captain asigi wahai khara asida Newton di kiramde mana pairiba EVM machine adu puduna polling station tamna yamna yangna chenki Haujiksu pung ahum tadri bot thadabagi matam loidri bot ki duty ngantana losinba yananaba army singna nomai kapnabagi drama tawsinariba adu Newton na khangbadagi makhoi myamna tawriba phatraba thaba adugi mayokta bot matam chana losinanaba Newton na honaribani asomdana chak chaba loiraga ingna tamna lakliba commander amadi maga loinaba army personnel singda Newton amuhana mafam aduda chen khre haiduna commander aduda pau pirai captain aduna pirakliba pau du tabada commander adudi saubana loikhre Newton hathu jungle da chelakpana maram oiduna lambi ngauduna ngahaktang leptuna koyeng yengduna lerami Newton na sor chaning tano hondoktuna mana chatkadaba lambi kothi thiri Newton na sumna lambi ngauduna leringai tanja asida commander aduna Newton haina kaurai aduga haira'i nang kadai da chakadoribano Newton na sor thabet holaduna haira'i haujik bot thadabagi matam wali ai polling station da chattaba yadabani haiduna polling station taba lambi du da kanna chenki Newton gi maninglomdana captain aduna mahak pu phananaba koitan tanari aduga mamanglomdana commander amadi mahak kaloinaba personnel sing aduna mahak pu phagadabagi thachilakli Newton mana phana kana honaduna su mahangna amu phawa chatriba mafam adugi lambi khangdabana maram oiduna magi lambi chenpham leramde army singna mabu koshilami army myam changchinduna Newton bu pharami masigi matungda commander na Newton bu makhoi wahan bagi damakta makhoi gi thabak yamhan bagi damakta laimai da namsinduna thamamni commander aduna masa mu phava henba amadi mapangan kanba henbanina Newton lengba lakpa ngamlamde sor phawa phajana khonba ngamdana yamna wana khanglami haujik phawa Newton mahaki pangal thongna handri mahaki areiba pangal thongna du sijinaduna nangna miyamda namthak tawbani haiduna commander aduda mahangna tawkiba thabak sing adu yaningde haiduna chairakli masigi matungda army anina Newton gi makhut phajinduna mahak pu chingduna purakhi commander na makhoi bu ngaiduna leramliba mahaki khongmi lanme sing adu da haira'i bot phare haujikti chatlasi phibam soklaba Newton sor thabet honduna commander adugi matung inaduna chatli Newton gi mataw aduda Newton gi mathawna amadi mahaki mathaw masa khangba mataw aduda Newton bu ijat yamna tawjaba army kharasu yaudaba natte makhoi mayamna asum jungle fauduna lakpa matamda ayukta thabak suba chatkiba khunja sing adu thabak loiraduna makhoi su bot thadagani haiduna lambida lakpa adu thengnarakhi commander na haira'i noi kadai da chatlibano khunja sing aduna haira'i ngasi bot nomini aduna khoi bot thadaba laklibani
Commander yamna sauna lauraki ngasi bot taude nayumda hallo adubu Newton marak thaluduna makhoi mari khaktani mafam asida bot thada hansi haiduna hairakhi Commander na khunja sing adubu chatlo haina hairi aduga Newton khunja sing adubu ngaikho bot thada kho haiduna khamli Army personnel sing aduna Newton bu phajinduna chingduna puthoke tawrami adubu Newton mahaki nakanda leiriba nupa adudagi mahaki areiba pangal thongna sijinaduna nupa aduna pairiba nomai adu mulami Newton mahakna pairiba nomai aduna Commander aduda aim tawrami aduga hairai nakoina pairiba nomai sing adu leibak makhada thadau Commander amadi Newton gi staff sing aduna Newton sar kok yaudaba thabak tawganu soiraga mi siba yaba thabakni sarna tawribado wakhal amuta khanthau haiduna yamna kanna khamlami adubu Newton di wakhal honglamde khonjel hongna Commander aduda hairai nang amadi nangi army singna pairiba nomai asi leibak makhada thadau Commander aduna Newton hairakliba wa adu mahak Pukchel hongna roi haiba khangle maram aduna mana pairiba nomai adu leibak makhada thadarami Masi matungda mahaki makha thaba personnel sing aduna su makhoi makhoi gi nomai adu makhada thadarami Masi matungda Newton khunja sing aduda hairai nakhoi kemta pakhatkanu bot thadaraga nayumda tapna ingna hallu hairai Masi matungda Newton lokna tamu onsilaga hairai mafam asida polling booth ama semo presiding officer ainabu yarabadi mafam amade heta bot thadaba yai loknat amadi sambu khunja sing adugi manakta chensinduna makhoi makhoi gi voter ID yaurabra haiduna check torami makhoi bu bot thada hananabagi damakta thaurang tauri Newton su hairai makhoi gi documents sing phajana verify toraba matungda register da isallaba matungda bot thada halu bot ke niyom kahenba yaroi asomda makhoina thabak toringe tanja sida Commander aduna ingna tamna Newton da hairai Newton nangna pairiba nomai adu engonda pirao natrabadi nang thabak tatlani election gi duty lakpa officer amana army na pairiba nomai munduna paiba haibase phajade nomai da engonda pirao wari phajana sanasi ekhoi masel ngaktani gyan tanasi adubu Newton adi lauradun hairai aigi inata kanamta changlakanu Commander aduna su Newton gi matawaduda mangonda wa hairubada kanararoi khangladuna mahaki army singdu maning handu u haiduna order tawrami asomdana loknat amadi sambu ipa pakhaladuna lakliba khunja mari edu bot thada halli masi matungda Newton Commander aduda yamna sauna hanglai nangna lalhauba singna ekhoida attack torokpa sasinaribado kari maramgino Commander aduna su sauna khumlai masina trabadi aibu kari tawhaibano ayukta gini aina mafam masida khudong thiningai oiba mafamni chatkhumsi haijabado mafam masida lairiba lalhauba sing asidi jungle da charokpa ngaktani makhoi di nungdang amadi ama mathengda jungle faudana kochen chenba koilo lotpada yamna haithoi singthoi maram aduna makhoi ge thengnaba matamda ekhoida khudong chadaba haibado oi maram aduna sarkar da ekhoina night vision pibiyu haiduna hanna haikrabani adubo ngasi phawba pidri khulai watpa asina maram oiraga aigi makhada thabak tawriba thauna faraba aigi staff kaya amadi mathwai thakrabani khunja sing amadi neta singna masing thanadraba voter khara asigi damakta aina kari maram gi damakta aigi lanmi sing asigi mathwai manggadaba thabak tawgadoribano Newton na mukhumlai mina mithana daba oirabasu masidi aigi ithawni aidi isagi ithau marik chumna tawgani Newton na amuk nomai aim tawraduna lokna ta hairai bot thadaba loirabadi election losinbagi sign adu ai tawrage aigi nakta laklo Newton amadi sambu makhoi gi machine amadi register puduna Newton gi manakta hathu chelai adubu Newton gi manai ausilakpa matamdadi Newton na hairai pung ahum tagadaba minute ani wali maram aduna pung ahum hek tabaga Kondar polling station da bot thadaba lochile haiduna ai sign tawrage haiduna pung ahum taba ngai duna laikhi Commander aduna su hairai fare minute ani sidi ngai rasi haiduna pung ahum taba ngai duna lerami adubu Commander adugi maithongdadi Commander aduna kayamu yamna sawbage haibadu mayek sengna uri ngahak leraba matung pung ahum tarakanda Newton makhut namana nomai paiduna aduga makhut nama mana kolom paiduna bot thadaba lochile haiduna sign tawri Commander aduna mamit khana yengladuna hairai nangi tawodaba thabak loirabra hojiti nomai adu lawba yarabra Newton su khangi mana pairiba nomai adu mana hek thadokpa matamda mangonda kari thokani haiba madu fana oiduna su Newton na mana tawge khaliba mathawadu loire maram aduna nomai adu lebak makhada thadaraduna khongfam maninglomda handoklami mikup asimaktada Commander amadi mahaki army sing aduna chongshinduna Newton da namsilami makhoi mayam omsinduna makhut penba makai makhong penba makai Newton da futharami kauksilami thaudo asigi matung tha taruk ki matung dadi Kondar hairiba mafam adugi jungle adu kokthokle jungle adugi leinungda leiriba mamal yamlaba mineral sing adu lauthoknabagi damakta achau JCB sijinaduna lebak kotpa hore aduga kothorakliba lebak sing aduna truck achau sijinaduna mafam adudagi lebak khondokpa hokre amaromdana matam amagi Kondar ki commander oiramba mahaki nupi angang galonena
departmental store amada acha athak mayam leiduna nungaiba punsi mahing amada leiri commander adugi mafamda paisa nungsagi awatpa leitabagumna tauri dukandagi leiningbada leiduna nungaina leiri mathangi sinda malko newton gi office ta newton ga unana balaklami adubu newton di mahaki desk aduda mangak samda neck brace ama faaduna magi mathau tawduna leirami malko na hanglai sar ngaksam adudi kari tawrabage newton hairei masi aina tawkhiba thabak sing adugi reaction ngaktani hojikpudi karisu tawthre adum save oinana ba habliba haibaduni ado nangbo mafam masida kari tawba laklibano malko na hairei dc office dagi form ama lawruna ba lakpani lambi thoe haiduna sar unana ba mafam masida changlakpani malko amadi newton makhoi ani wari ngahak sanaraba matungda newton na mahakna handak inaunang phanglakliba prize ado lothokduna malko da yenghalami aduga hairei office asida matam chana lakpa amadi matam chana hanbagidamakta aibu office asina sakhang biduna piriba prize ni malko na su hararaduna hairei thamoi sengbo officer singdadi mana pifam thoi newton hairei thamoi sengba sengdaba haibadudi ai khangdre aidi sumnatagi ai isagi ithawadu matam chana tawjaba khaktani malko na hairei election numit aduda ai chatkraba matungda sardadi karisu khudong thiningai oiba thodok thoktaba natra newton hairei madugisu wari yamna sangba ama leiri kona ibani cha thakminabada ai lige malko na hairei cha adudi hojik oina thaklurasi newton na magi gari da yengladun hairei aikhoigi office ki break thagadaba minute manga watli break matamda ibani punna chaminaduna cha thaklosi haiduna newton mahaki mathau tawduna leikhi malko su newton gi mathau masak khangba matau adu tabu yengduna newton na break tharakpa ngaiduna leikhi matang asida ngasigi film asi losinjari aikhoigi wari asi kamdawi haibadu aikhoida soidana khanganbirau wari loiba faw tabibagidamakta mayambu thagapa phongdokjari mamagi episode singda like comment subscribe amadi share to bikhiba singbusu amuka hana thagapa phongdokjari